ngasi ayuk phongkiba tungan Manipuri siphongsing amasung thokiba thawdawa thoksingdagi maroibi ipausing miyamna thamjagi ahanbada sanalaiba pauksi khungasaraga mahairoi nipan interim bill thadokre thasigi kunga mangara Thopal district yeri pokta leibe ekmi higher secondary school da council da class 12 exam thakiba mahairoi nipal school da amangara thonkibagi maral da fagatkibedo ngarang athengbada juvenile justice board Thopal district na mathang tha March 13 phaoba interim bill piraba matungna ngarang athingwada thadokhradi pausinai school gi posai thuwairambi maral fakhiba mahairoi singadugi mama mapa singna makhogi masa singasi hauju chathariba council na law class 10 exam asi loiba fawba thaba yahanbi haina jj board Thawal district aibsi role piduna haijarakpudigi board members singna khanaraba matungda makhoi nipan March ki 13 fawba interim bill pikibani JJ board की order दुगी मतुंगी नमकोई निपान मग March 13 की exam लोरबा मतुंग juvenile home दा अमुक लाकदबनि हाइनसु खंगले हाइदि मखासे थरकपोइना तोपपाव मन नागालैंड की कोहिमा द लेबा माव काइथेल तुमना मैसाखरे नागालैंड की कोनुं कोहिमा थिबोमै की बैठल हॉस्पिटल मनाक्ता लेबा माव काइथेल ngasi nungtul pung mangarum tarapada mafam khangdana hawrakiba maina tumna sakre Presna phangba pawgi matung ina maye du kadaidagi matawkrama horakhibano haiba haujumaki oina sapsana khangmangamdri thaudok thokpha masiga fire service ka yamna naknana leirabasu ngasi asi Nagaland gi state assembly mikhal leiba maramna tongan mafam singda duty tawna khibadigi mai kanma lakpada matam khara thindaki adomainama fire tender gari mangarum laktuna mai kanbagi thabak akan mamong sadaki mai sakpa duda kaithel asi leiriba potpham samarungi potse amanda thoki kaithel asi RCC building oirabasu phirol sendal upakna saba table sakri kayamarum leiba maramna maina thuna waisin ki boigani haina mafam aduwaida leiriba mawgi khunjasna phongdongrakhi hauju phabi oina di mai sakpa duda aso apan yawbagi paw amata leitri adomainama mai asi kaithel asi kaktana tana manak nakpada leiba yum kharadasu oirakhi loinana pausi report tokibang asi numidang pung mapalom taba swai phawba mai sakpa du mapung fana kan mangamdri haina mafam adru leiba mau students association kohima gi president na pausi si da telephone ku thana phondorakli thawdo si mataw kram thokibano mai edu miyoi khrana atamna tharibra natragana soibedigi hawrakhibra haiba yamna kana thijeli mai sakpa sida awana takraba singi mating pangnaba mati khuda koiba kari tengbang pibi yabagi habi yengsinanaba yamna kana honari masida state lenga na su miyeng sanghaningi haina mau council gi president su phongdorakli makasa tharak poina to papaw mana mathang senba sahi gi manung da phawwan gani susindro Manipur lenga na lomi singligi phawwan gani haikra khawju phawba wansindaba sid lomi sing nungnangba phawnari hawks ta haidu ki buwa pamama Thaidok Thaijin tawagi mihutta laumi singligi phawwan gani walo heba zapsaba ma khangan biu haina congress ki kaungzam ranjana phongdokre ngasi Manipur legislative assembly da CAF NPD gi demand khanabada keranjina kat motion pukhaladun hai BJP gi 2.0 gi matamda mamangi session na miyamna phongaliba napsagi singasi gi muhutta lamdam asida puthokliba phau laumi singligi wansin gani haina minister na hawks ta laukthokhiba duda phau taiba sitna leiramba laumi sing harauna khibani loinana sing kg amada lupa kunga manga da wana ba masum sing daibi singi khuthang du sing wan sing gani khibani lengana phau wan sing gani hairaga tumina leishiliba karigino laumi singna hangbada khumpham khangdrai ki Kanguzum Ranjit ki wapamadugi pakhumda CAF and PD Minister El Susindro Nahai Napsa NFS egi makhada lamdamasigi laumi singligi phawwan sinna lupa crore marfuga mari pirakhi masigi manungda lupa crore marfuna central share ni amasum lupa crore marina state share ni sengwan sinba sida sengdaibi ki kuthangda wan sinba si hana yauramdabana masi ministry digi ayaba lawsangi loinana local digi oina wan singadabana law uriba lawmi natragan lawpugi maminga si portal amada activate tawbangamdana leibani masida natana lamdamasigi miyamna phongangadaba seng asi wan sinbada seng metric ton listing kuntra taknaba install tawba tangai fadi haibadigi madugi process ta tab tharakpadagi thaba asimatam theng tharakpani rice mill lingnabagi damak German company amaga wari sanaba loinana mill kinanaba mapamadu FCI godown ga tainaba mapamda leidi haina phungdoki minister gi wapamadu taraba matungna ke ranjina makhatana hai mamangda hawks thajaba pikibu wapama hawju phaw thabak to onthok ta baibisi yamna lebak thibani thabak tawge hairabadi thawdang pumba loiraba matungda miyamna lathokadabani maduna tana hawks thaidok thaijin tawraga leibadi tawningde
ꯂꯧꯃꯤꯁꯤꯡꯗꯒꯤ ꯐꯧ ꯋꯥꯟꯒꯅꯤ ꯋꯥꯜꯂꯣꯏ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯂꯤꯕꯅꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯦ ꯄꯤꯔꯛꯇꯕ ꯑꯃꯁꯨꯡ ꯁꯦꯡꯗꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯌꯥꯎꯗꯕꯅ ꯃꯗꯨ ꯌꯧꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯊꯦꯡꯊꯔꯛꯄꯅꯤ ꯂꯩꯉꯥꯛꯅ ꯂꯧꯃꯤꯁꯤꯡꯗꯒꯤ ꯐꯧ ꯂꯩꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯐꯧ ꯋꯥꯟꯕꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛꯁꯨ ꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯍꯥꯞꯄꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯍꯥꯏꯀꯣꯔꯠꯅ ꯀꯛꯈ꯭ꯔꯦ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯇꯈꯦꯂꯝꯕꯝ ꯑꯣꯖꯤꯠꯄꯨ ꯍꯥꯞꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯗꯤꯁꯦꯝꯕꯔ 13ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀ꯭ꯋꯥꯁ ꯇꯧꯗꯨꯅ ꯀꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯈꯤꯕ ꯗꯣꯛꯇꯔ ꯆꯤꯉꯥꯡꯕꯝ ꯁꯔꯠ ꯑꯃꯁꯨꯡ ꯇꯈꯦꯂꯝꯕꯝ ꯑꯣꯖꯤꯠ ꯑꯅꯤꯒꯤ ꯀꯝꯄꯦꯔꯦꯇꯤꯚ ꯃꯦꯔꯤꯠꯁꯤꯡ ꯈꯟꯅꯔꯒ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯍꯥꯞꯅꯕ ꯈꯟꯈ꯭ꯔꯦ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯊꯣꯔꯤꯇꯤꯅ ꯆꯤꯉꯥꯡꯕꯝ ꯁꯔꯠꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯅ ꯑꯃꯁꯨꯡ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯟꯊꯗꯅ ꯃꯍꯥꯛꯄꯨ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕ ꯌꯥꯍꯟꯈꯤꯗꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯗꯨꯀꯦꯁꯟ ꯑꯦꯁꯅ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯖꯨꯂꯥꯏ 12ꯗ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯁꯔꯠꯄꯨ ꯔꯤꯒꯨꯂꯔ ꯑꯣꯏꯕ ꯆꯤꯌꯔꯃꯦꯟ ꯑꯃ ꯍꯥꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗ ꯗꯤꯄꯨꯇꯦꯁꯟ ꯕꯦꯁꯤꯁꯇ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅꯤꯡꯕꯁꯤꯡꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯧꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯣꯒꯁꯠ 19ꯗ ꯊꯣꯛꯈꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯠ ꯌꯥꯎꯅ ꯀꯦꯟꯗꯤꯗꯦꯠ ꯑꯍꯨꯝꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯁꯤꯟꯈꯤ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔ 13ꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯇꯈꯦꯂꯝꯕꯝ ꯑꯣꯖꯤꯠꯄꯨ ꯆꯍꯤ 3ꯒꯤ ꯑꯣꯏꯅ ꯗꯤꯄꯨꯇꯦꯁꯟꯗ ꯆꯤꯌꯔꯃꯦꯟ ꯍꯥꯞꯈꯤꯕꯅꯤ ꯑꯣꯔꯗꯔ ꯑꯗꯨ ꯁꯤꯡꯅꯔꯗꯨꯅ ꯁꯔꯠꯅ ꯍꯥꯏꯀꯣꯔꯠꯇ ꯔꯤꯠ ꯄꯤꯇꯤꯁꯟ ꯊꯥꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯨꯟꯖꯥꯁꯤꯡꯅ BSF ꯖꯋꯥꯟꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯈꯨꯠꯂꯥꯏꯁꯤꯡ ꯃꯨꯟꯈ꯭ꯔꯦ ꯖꯋꯥꯟ ꯑꯅꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯃꯊꯧ ꯇꯧꯔꯤꯉꯩ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗ ꯖꯋꯥꯟ ꯑꯅꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯈ꯭ꯔꯦ ꯋꯥꯊꯣꯛ ꯑꯗꯨ BSFꯅ ꯕꯣꯔꯗꯔ ꯒꯥꯔꯗꯁ ꯕꯪꯒ꯭ꯂꯥꯗꯦꯁ BGBꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯐ꯭ꯂꯦꯒ ꯃꯤꯇꯤꯡ ꯑꯃ ꯀꯧꯈ꯭ꯔꯦ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ BSFꯅ ꯕꯦꯔꯍꯥꯝꯄꯨꯔ ꯁꯦꯛꯇꯔ ꯑꯣꯐ ꯕꯦꯡꯒꯜ ꯐ꯭ꯔꯟꯇꯤꯌꯔꯒꯤ ꯃꯈꯥꯗ ꯕꯣꯔꯗꯔ ꯑꯥꯎꯠꯄꯣꯁꯠ ꯅꯤꯔꯝꯂꯁꯟ 35 ꯕटालियनꯒꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯋꯥꯀꯠ ꯃꯇꯨꯡ ꯏꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯐꯥꯔꯃꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯥ ꯁꯟ ꯁꯖꯤꯛ ꯁꯤꯖꯤꯟꯅꯕ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯑꯇꯝꯅꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯁꯣꯛꯍꯟꯈꯤ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨꯒꯤ ꯁꯣꯏ ꯉꯥꯝꯗꯅꯕꯒꯤꯗꯃꯛ ꯉꯝꯈꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ BSF ꯖꯋꯥꯟꯁꯤꯡꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯄꯣꯁꯠ ꯑꯃ ꯂꯤꯡꯈꯠꯈꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯉꯝꯈꯩ ꯑꯗꯨꯗ ꯕꯣꯔꯗꯔ ꯑꯥꯎꯠꯄꯣꯁꯠ ꯅꯤꯔꯝꯆꯥꯒꯤ BSF ꯖꯋꯥꯟꯁꯤꯡꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯥ ꯁꯟꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨꯗ ꯄꯨꯔꯛꯄ ꯊꯤꯡꯈꯤ ꯈꯨꯗꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯈꯨꯟꯖꯥ ꯆꯥ ꯑꯃꯔꯣꯝ ꯍꯦꯟꯅ ꯏꯟꯗꯤꯌꯥꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯆꯩ ꯑꯃꯁꯨꯡ ꯃꯌꯥ ꯊꯧꯕ ꯈꯨꯠꯂꯥꯏꯁꯤꯡꯅ BSF ꯖꯋꯥꯟꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯖꯋꯥꯟ ꯑꯅꯤ ꯊꯤꯅ ꯁꯣꯛꯈꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ BSF ꯖꯋꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯨꯜꯂꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯅ BSFꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯅ ꯍꯥꯏꯈꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯍꯦꯟꯕ BSF ꯖꯋꯥꯟꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈꯤ ꯑꯃꯁꯨꯡ ꯁꯣꯛꯂꯕ ꯖꯋꯥꯟꯁꯤꯡ ꯑꯗꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤ BSF ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯣꯔꯗꯔ ꯒꯥꯔꯗꯁ ꯕꯪꯒ꯭ꯂꯥꯗꯦꯁ BGB ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯈꯨꯗꯛꯇ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯖꯋꯥꯟꯁꯤꯡꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯧꯈꯠꯄ ꯌꯥꯅꯕ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯐ꯭ꯂꯦꯒ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯕ ꯃꯑꯣꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ BSF ꯖꯋꯥꯟꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ BSF ꯖꯋꯥꯟꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯟꯈꯤꯗꯦ ꯅꯤꯔꯝꯆꯥꯒꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯐꯦꯁꯤꯂꯤꯇꯤꯁ ꯋꯥꯠꯂꯕ ꯐꯥꯎꯕꯗ BSF ꯖꯋꯥꯟꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯉꯝꯈꯩ ꯑꯗꯨ ꯉꯥꯛꯂꯤ ꯍꯥꯏꯅꯁꯨ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟꯂꯥꯟ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯀꯣꯔꯠꯇ ꯐꯥꯎꯕ ꯈꯗ꯭ꯔꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯊꯧꯕꯥꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯖꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡꯒꯤ ꯑꯦꯀ꯭ꯌꯨꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯃꯈꯣꯏꯅ ꯕꯦꯜ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯪꯕ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯈꯨꯌꯦꯛꯀꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯕꯦꯜ ꯕꯣꯟꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯈꯨꯌꯦꯛ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ MD ꯃꯍꯤꯕꯨꯔ ꯔꯍꯃꯟ ꯆꯍꯤ 23 ꯀꯧꯏ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤ ꯀꯩꯊꯦꯜꯗꯒꯤ MD ꯑब्ꯗꯨꯜ ꯔꯍꯤꯝꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯁ꯭ꯀꯨꯜ ꯏꯗꯨꯀꯦꯁꯟ ꯂꯣꯏꯁꯪꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯁꯥꯁꯤꯟꯅꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯔꯠ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯗ꯭ꯔꯛ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯤꯂꯣꯡ ꯁꯤꯡꯖꯥꯎ ꯃꯌꯥꯏ ꯂꯋꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯥꯗ꯭ꯔꯥꯁꯥꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯅꯁꯨ ꯁꯥꯔꯝꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ
Makha sathrak poina to papa omna result laukthokraba oja singi contract agreement sign tawnaragani arts graduate oina khalaba candidate anigidi agreement sign tawnakhiroi tha asigi ahom school education director na laukthokhiba art science graduate teachers hindi primary teachers amasum hindi graduate teacher gi posta contract basis ta khalaba candidate singa loising asigi gi marakta contract agreement sing sign tawnabagi thabak mathang thagi amada pangtholagan hairi wafam si school education gi director na ngasi thokiba notification amana phongthokibani contract agreement sing asi numit sigi ayuk pung taradigi hauraduna art science graduate teacher gi oina khalaba singna lamphel pat leba directorate asida pangthokani eduka hindi primary teacher gi na samana pungphamda babupura da leiba SSA gi office ta pangthoklaga hindi graduate teacher gi na samana pungpham sidigi babupura da leiba RNSA gi office ta pangthokani hari adumainama High Court of Manipur file torakiba writ petition civil number 173 of 2023 gi interim order amakona tha sig ani da pikibegi matung in agreement sign tawnagadaba sida arts graduate teacher oina khankraba Mahamudul Hassan serial number 411 amasum Maishnam Benedict serial number 500 gidi court ki order matung ina yaukiro hairi aduga nauna khalaba oja singa sigi induction program na mathang thagi ani digi taruk phaoba ayuk pung tara dagi nungtul pung ahum phaoba DM college science ta pangtholagani hairi makhasa tarak poina to papawa manamo Miyoema manga kaktuna hat kiba case ki wayel sathanabgi dama ko na imungama gi miyoe ahungi mathakta sas frame tokre ngasi dagi na sahi ahum lom henbigi mamang August taruk English ngani ga taraga mapan gi ayuk pung taraga mathoi makhairum tarakada masagi saksang da saksa dunu leiba miyoema bu lamgi wahauda nungsinaraktaba yumthangnana leiba imungama gi miyoe sina Sakumangdagi namdana singthokraga masamaki thongal manga kaktuna hatkiba thawdoki case ta oil sathanabgi dama ko na miyoi ama maki apokpa mapa masum apokpi mama loinana imung amagi apun mami ahungi matakta sas frame tokre thawdo si kumbi PS ki manung chanba kumbi setupur maya lekai da thokibani laikidra miyoi dugi mamingna khangemam asau saini fugani thoi apokpa case ningthoremba khawi makpo Yorpa amasum lauri thangjau sijinaduna masagi thonggalda mangakaktuna halamkiba thodok asigi matangda kumbi PS na IPC gi section 302 gi makhara case FIR number 12/8/2019 register tawdun lokhathi police na case asi lokhalaba matung laikhidrabi gi apokpi mama nongmaitim ongbi sanatumi gi mekedi gi su thawdo asigi matangda police report ama torakpadi police na su motoda lokhatpa case asiga punsinaduna masigi investigation chatharakibani police na investigation chatharakpara thawdo asida senabani haiba laikhidrabaga yumthangnana leiminaba nongmaitim surjit mitei sei kuntraga manga maki apok mapa Singku mitei sei humdraga matho apokpo lekhidraba M sawba surjit ki mayamba nongmaitim inawi mitei sei nifugani thoi surjit ki apokbi mama nongmaitim ongmi sanahan mi sei humfugani panamasum surjit ki loinabi nongmaitim ongbi singkhai ngani sei kuntraga manga yauna fakhi loinana case asigi sarsit court thangalakibani case asi session court trial sa thagadabani masibu session judge Bishnupur court commit torakpadi court asina case asigi wayel sa thanaba sars hearing sing satliba sahi sigi January 13 amasung February 19 sa tharalaga reserve tawduna thamlakiba SARS order na ngasi W Tonel maitegi court na laukthokibani case asigi SARS hearing sa tharabad accusing gi mekeda advocate M Rakesh na lepki duga prosecution gi mekeda additional public prosecutor L Deni mitena lepki loina ngasi laukhthokiba case asigi wayel sa thanabagi SARS frame tawre haba order court Court na nongmaitim surjit maki apokpa singkhu mitei amasum apokpi mama nongmaitim ongbi sanahanbi gi matakta mathang sina IPC gi section 302 120B 201 120B 120B 201 gi makhada wayel satharagan hainasu sas frame tawkhiben haina pawksna phungdorakli makha sathara poina to papa amana training tawribi nupi police ama training center da constable amana rep takre Assam gi Dergaon da leiba police training center Nupa police constable amana training center adura training tawduna leiribi nupi police personal ama rep tawkre rep case ta senaba constable phare hari police ki report matungna thawdo asi thasi gi kungani thoi thokibani namin asida nupi police asi masangam laktabadi training center aduda leiba hospital admit tawki namin adugi numidang hospital aduda duty ta adun laikiba babul buyan kauba constable asina nupi police adubu namduna rep tawraba matung mapamadu thadok tunu sen kibani hari
ꯑꯃꯔꯣꯝꯗ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯈꯤꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥ ꯑꯁꯤꯒꯤ 22ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯈꯤꯕꯅꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯉꯔꯥꯡ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯕꯨꯕꯨꯜ ꯕꯨꯌꯥꯟ ꯐꯥꯈꯤꯕꯅꯤ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯔꯦꯞ ꯀꯦꯁꯇ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯐꯥꯔꯕ ꯕꯕꯨꯜ ꯕꯨꯌꯥꯟ ꯉꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯔꯤꯃꯥꯟ ꯂꯧꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯆꯤꯞꯅ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ NPDDꯒꯤ ꯂꯨꯄꯥ ꯀꯣꯇꯤ 19 ꯍꯦꯟꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯎꯁꯇ ꯇꯥꯈꯠꯅꯈ꯭ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯁꯔꯤꯁ ꯑꯦꯟड Dairying's Government of Indiana NPDD National Program for Dairy Development gi makhada thadarakpa lupa koti 30 henbagi senphamdagi haukibi English singaniga 13 tagina 12 fawda Manipur Milk Producer Cooperative Union Limited ta Managing Director oikiba mana lupa koti 19 ni mathakta kaithokre haibagi matangda House ruling amasum opposition ani gi marakta akan mamongda awai kum tawnakre ngasi satakhiba House ki session da Animals Husbandry and Veterinaries, including dairy farming, lupa crore samaga maudraga mariga lakun mga lising kuntraga turki senpamama pass taunaba demand pukalaki adobo opposition gi mekedi MLA ke ranjina policy kat pukalaki policy kat ki wafam thamladun ranjina hai February 3 da famkiba session da star question oina National Program for Dairy Development gi matangda hangbada mari leinaba Minister English singaniga 13 tagin English singaniga 12 fawda lupa crore kuntraga lakh 13 lising marfugo manga approve toki haina thamkhumki aduga hariba program asigi implementing agency na Manipur Milk Producer Cooperative Union Limited hoy ahanba phase da lupa crore mapanga lakh 19 lising marfu ka thokre aduga ani suba phase da lupa crore 13 lakh 13 lising maudraga mathuigi manungda lupa crore 8 lakh yankhai ga sintara kaithokre haina thamki aduga lupa crore 3 ga lakh yankhai lising marfuga mapan lemhauri haina thamki aduga audit tawbra haina hangmada regular audit tawi aduga general body meeting haukibe English singaniga taraga mapan gi December 3 da tawki COVID maram oirga GB tawba ngamdana lakpadu athuba matamna tawragani haina phongdoki marakta minister oiriba Hasum basum yaun scheme asigi makhara khudong saba phangki hariba beneficiary singda inspection ama puna satminaki inspection satkiba aduda audit tawki haina khungkiba adu audit oirangkhidi haiba su minister na yajakhibani cooperative society eki makhara sanglaba sahi mari asida audit tawdana mi kharana tawningbuda tawraga yamlaba senpham sing lauthokiba si thigalaga maduta sengba lawmi sinda phangansi haibasi haibani haina keranjana phungdoki MLA gi wapam adura minister Kasim Basum hai National Program for Dairy Development gi makhara senpham asi development da thadaraklaga direct link oina union asina program asi pakhatlaga lakpani cooperative society eki makhara veterinary department na nodal development oina yengsinba khaktagi haklai department asina office mission piba loina managing director asi nominate tawba haina chief secretary nasu order thokibalai maram aduna department na nodal department oina managing director nominate tawragasu masida union gi board of director na approve tawduna department na tawbi yadi have rules ta yari mamangi session gi wahang pakhum da maang audit tawi haiba aduda su asweba khara laikre kona khanglakpadigi tumba saba khangdana hiram adura kanna thijilaga lakhi Managing Director ama hapagi matangna Board of Directors singi manungda apama mi hapnabigi matangna sayna bawapum sulaki adubu department na class 2 gi officer ama MD oina hapkadabadu laitabadigi class 3 gi officer ama temporary oina MD oina appoint toki maduda court ta case lakpadigi amu tohalaga sandil gi joint director oiramba ama hokiba October 3 appoint toki madudasu yaba yadaba haibalaki Makatana topom tokpa audit sing tawdun English singani ka taragum degi January tha phawigi audit report laire maramaduna share lakthokre hairiba sigi matangna departmental inquiry matawge house committee semlaga thigat pa haibasi matam changani minister gi pakhum taraba matungda ML Ranjana makhatana hai Manipur Milk Producer Unions Limited asi society A ki makhara semani masigi tongan rule and regulation laijai
Veterinary Department na nominate tawba do Corporation Department na approval pigadabani maramdi Corporation Department na sina union asigi administrative department oidi English ngani ga taraga ni pan gi March taraga turuk gi English ngani ga kun gi June kuntra phaoba veterinary gi joint director oiba mana MD namduna oiraga laki adubu ma na union gi MD oibasi administrative department na ayaba pidi madugi documents like adubu namduna MD oiraga yam kraba senpham singasi kaithokibani senpham kaithokpa dusu union gi chairman amasum MD anina joint secretary oiba account gi MD khaktana sign tawraga kaikhibani maramaduna yamlaba senpham si lana season khre haibasi cnb yaroi de bofamni minister ga loinana field inspection chatpa matamda NPDD gi makhada cattle detection haibi scheme ma yauri haibi scheme asida sanama laibigi sel asi lupali sing yang haini adubo beneficiary singa lupali sing kungama khata phangbo iramki madu karigi no haina hangmada state na pibana lupali sing kungama ni adugo center na yang khaini hai adubo thigalubadadi center na sada maudra adugo state na sada tarapato ko iramki maramaduna matang adayadasu yamna sauna mina mathingna ki masigi matakta beneficiary amana anirak sel phangbo siyauri maike anida kana house ta yetnarakpadigi house ki leader oiribis minister and beren hai issue siam serious oi state asi oina lairiba society corporation singasida government khut thingzin basu yadaba sina tawning tawduna laire aduga veterinary gi maike digi nominate tawriba MDS gi mathaudi sumna khaki bon approve tarakpa du sign taw khaktani union nasina kangluk khaidoknaraga makhoi masil munabada yenaba thungnadabadigi issue silakpani maramaduna union nasi ladiba makai sangom putokloi haibadu khangbaga loinana muthalasi hairabani wafamasi center da khangan badigi officer ani tharaklaga salai hanana batawri madugi matungda makhatana board asi hingat hanba natragana hingat handaba haibadu khanagani hana minister na phongdokiani su powers na pali madugi pakhum ke ranjina hai pukhalak dibu wafamasi mara leibising puthona ba house committee cmc haibani masida board members sing aranba yoromnaga su sapkhatsi yam khraba senpham bu makhoina kushi rasida tawu yabanati center da gilakpa officer singna paibana hena bu faragani departmental inquiry tawba haibisina asuma puthokpa ngamroi huraliba masil huranba thigatpa si asumba oide haiba wafam thamladuna veterinary department nominate torakpa MD adu tawde haiba administrative department oidiba RCS ki deputy director na irakpa sirol adusu house ta kiranjena puthoktuna khangan ken spouse na makhatana phongdorakli makasa tharakpoina na harol gi thaudang pauksi dige topa marui pa paukranamo ngasidagi government hospital sing hangnaba CMO amasum MS sing da akan instruction pikre all Manipur Health Services Doctors Association tuan demand ke ataladun hospital sing tingzin mi khongjang changsilebas haying digi hona mapung phana hangna na bangasi Manipur Sarkar gi Health Services ki Director Dr. KS Sasikumar mangang akan instruction ama thokre Health Director asina thokiba instruction ama da hairibana Directorate asigi makhada leriba CMO Medicals Superintendents Programs Officer Medicals Officer in charge amadi atai Head of Officer singna makoi gi mari lenaba Health Officer sing hayengdigi hona OPD Laboratory Emergency amasum atai Health Care Service sing mapung fana hangadabani Health Care Facility sing thingba masum mathau tawdaba haibis yamna haksina lawi instruction asigi matungina hayang ayuk pung mapan amasum numidang wairam pung marida Health Director da order asi thaba oina pangthoi natraga na pangthokti haibigi report submit tawgadabani masi yamna maru oiba masum athuba mani haina lawgani haina senapati kangpokpi none Tamenglong Bishnupur Imphal West Imphal East Thobal Kaksing Susampur Fezol Zuribam Urkhul Kamjong Sandel amasum Tengnopal gi CMO singyauna Senapati Urkhul Bishnupur Sandel Susampur Thawal amasum Tamenglong District Hospital gi Medical Superintendents amadi mari lenaba health institutions singi medical officer in charge sing khangkre panmayabadi all Manipur Health Services Doctor Association and Doctor sing time skills promotion administrative post oina doctor sing pothabi gi matam se khumfuga mangare henganaba English ngani ga taraga tuk January amadigi taret phaus tare suba central patient hangadabne masum matam ga sunadraba MIS rule 1982 amend tawgadabne hana government gi hospital sing thingjan gi khongjang sang sinduna lairibani amaramdana sexual assault senaba amazil yokre Imphal East District ki mafam amadagi piklipi nupi masa amubu sexual assault sataki haiba wangkhai kaithil asangbi lane number 2 dagi takhilamba dalin sarma sai kungamatu apokpa Rituraj Sharma bu special judge proxo Imphal East na judicial custody remand pikre thaudo siga mari lainana porampa ta lairibu women's police station Imphal East na lokalakpa FIR amadagi
Equis asi ngasi judicial custody remand gi dam special judge proxo Imphal East da puthoraki police ki remand atu taraba matung ko na Equis asibu mathang thagi taraga humde phawba judicial custody remand pire haina lathokpadegi Equis asi ngasi jail yaukibani haidi Loshila point to perform lambi sembi dabigi thawbal khunau lambi thingjinkhre minister Y Khamsan da khunja singna waraure Thawbal Municipal Council ki Ward number 18 gi manung sanba aduga Wangkhem AC gi sarugam oiriba Thawbal khunau gi miyamna satok sasin tawnariba amata ngairaba lambi Intervillage Road asi asuki matik phibam phatraba matam sangna laingama simbidana thambadegi ngasi ayukta gi hauna khosawnaraba lamdam adum gi miyamna matam khaktana lambi thinggi khongjang junction bawkre PMJSY gi makhara Thawbal khunau gi lambi semlagani haina Manipur lenga ki Rural Developments and Panchayati Raj ki Minister oiriba Yumnam Khamsana hawkibasa English ngani ge kungani thoi October taraga marida Thawbal khunau gi miyamna thajaba piramlaga ngasi phawba hana yengbiraktabagi Minister Khamsan lamdamadu gi miyamna khamthengna warawa wafum kya phungtorakli lambi thingba duga mari lainana Thawbal khunau digi meira pai bi Rita Tayenjam hai Thawbal khunau gi lambi es lengang la sembidana thamlakku sahi tare ni panrom sure lambi es semjinbina ba mari lainaba singda kayara gan haijakre du bunga si phawba thabu ona pangthopirakti Mana makatan hai kulasigi mahiroi kya Thawbal tana mai tamasanari masa session manupi ahalaman anaba kya su Thawbal yawn atai mafam singna sathok chasin tawri adubo hauju oiriba lambi gi phiba masina awawa gi mathakta awawa boire lambi gi urful mayamna kulasigi angang sing yawna miyoi kya shor honba wawa ga loi laina narak yawnare haukiba sai English singani ga kungani thoi October taraga mari Thawbal Municipal Council na Thawbal khunau gi singda saba fata hogdi Hundophamgi sanglen ama sangabigi chief guest oina saruk yaba mahut amadi RDNPR gi Minister Y Khamsan Thawbal khunau dalaki nominadura lamdam sigi miyamna Minister Khamsan unaraga PMJSY gi makhara lambi semina ba haijabada minister na su atupuma tamna semlagi haina thajaba piramlaga ngasi phawba tumina lasinkre minister gi thawong si Thawbal khunau gi miyamna yamna pendi ado hauji koina di miyam paw si matang se lusinjarage am su miyam pun anoba update ngaminase